ꯃꯌꯥꯝꯒꯤ ꯈꯨꯠꯁꯣꯏꯗꯨꯅ ꯑꯃꯨꯛ ꯑꯩꯅ ꯍꯩꯇꯕ ꯉꯥꯅꯤꯅ ꯌꯥꯝ ꯀꯟꯅ ꯅꯩꯕ ꯌꯥꯗꯕꯅꯤꯅ ꯃꯥꯅ ꯇꯣꯉꯥꯟꯅ ꯇꯣꯠꯄꯩ ꯋꯥꯅꯤ ꯋꯥꯎ ꯃꯤ ꯁꯤꯟꯅꯕ ꯇꯥꯔꯦꯀꯣ ꯃꯌꯥꯝ ꯆꯥꯃꯤꯟꯅꯔꯁꯤ ꯂꯥꯛꯑꯣ ꯑꯩꯒꯤ ꯐ꯭ꯔꯣꯖꯟ ꯆꯦꯡꯒꯨꯝꯒ ꯈꯥꯕꯛꯀ ꯉꯥꯅꯝ ꯇꯧꯖꯕꯅꯦ ꯃꯣꯔꯣꯛ ꯑꯇꯦꯛꯄꯒ ꯅꯄꯥꯛꯄꯤ ꯐꯖꯅ ꯍꯥꯞꯆꯔꯒꯀꯣ ꯑꯁ ꯋꯥ ꯑꯩ ꯋꯥ ꯉꯥꯡꯖꯔꯔꯣꯏꯀꯣ ꯃꯌꯥꯝ ꯑꯗꯨ ꯉꯥꯗꯨꯅꯦ ꯃꯌꯥꯝ ꯑꯩ ꯉꯁꯤꯗꯤ ꯑꯩꯒꯤ ꯐ꯭ꯔꯣꯖꯟ ꯆꯦꯡꯒꯨꯝ ꯅꯥꯔꯤꯟꯒ ꯀꯩꯅꯣꯒ ꯈꯥꯕꯛꯀ ꯉꯥꯅꯝ ꯇꯧꯖꯔꯛꯑꯒꯦꯀꯣ ꯆꯦꯡꯒꯨꯝꯗꯣ ꯈꯔ ꯌꯥꯎꯈ꯭ꯔꯦ ꯃꯈꯥ ꯌꯥꯎꯈ꯭ꯔꯦ ꯃꯈꯜ ꯑꯅꯤ ꯂꯩꯔꯤꯕ ꯆꯔꯥ ꯀꯥꯡꯍꯧ ꯑꯃꯒꯗꯤ ꯀꯣꯟꯅꯈꯤꯅꯤ ꯀꯥꯡꯍꯧ ꯑꯃꯒ ꯆꯥꯈꯤꯁꯤ ꯑꯩꯒꯤ ꯐ꯭ꯔꯣꯖꯟ ꯆꯦꯡꯒꯨꯝ ꯅꯥꯔꯤꯟꯁꯦ ꯆꯦꯡꯒꯨꯝ ꯊꯣꯛꯇ꯭ꯔꯤꯉꯩꯁꯤꯗ ꯆꯥꯍꯧꯔꯒꯦꯀꯣ ꯃꯌꯥꯝ ꯍꯥꯎꯅ ꯄꯦꯟꯅ 10 July 2025 ꯑꯗꯨ ꯀꯩꯁꯨ ꯇꯧꯗ꯭ꯔꯤꯀꯣ ꯍꯧꯖꯤꯛꯁꯦ ꯃꯦ ꯑꯦꯄ꯭ꯔꯤꯜꯒꯤ ꯉꯁꯤ 30ꯅꯤ ꯇꯣ ꯑꯦꯄ꯭ꯔꯤꯜꯒꯤ 30ꯅꯤ ꯄꯨꯡꯒꯁꯦ ꯌꯧꯔꯦ ꯁꯤꯁꯨ ꯐ꯭ꯔꯣꯖꯟꯅꯤꯀꯣ ꯐ꯭ꯔꯦꯁ ꯑꯣꯏꯅꯅꯦ ꯁꯤꯁꯦ ꯀꯩꯅꯣꯅꯦ ꯌꯥꯏꯉꯪꯂꯥꯅꯦ ꯁꯤ ꯃꯆꯤꯁꯦ ꯍꯥꯟꯅ ꯂꯣꯏꯁꯤꯜꯂꯁꯤ ꯑꯗꯨꯒ ꯑꯋꯥꯠꯄꯗꯨꯅ ꯁꯤꯗ ꯍꯥꯞꯄꯁꯤꯀꯣ ꯑꯩꯅ ꯁꯤ ꯐꯖꯅ ꯆꯥꯝꯊꯣꯛꯑꯒ ꯐꯖꯅ ꯃꯆꯨꯝ ꯈꯜꯂꯒ ꯊꯝꯖꯈꯤꯕꯅꯤꯀꯣ ꯑꯗꯨꯅ ꯍꯧꯖꯤꯛ ꯆꯥꯝꯕꯒꯤ ꯃꯊꯧ ꯇꯥꯗ꯭ꯔꯦ ꯑꯗꯨꯕꯨ ꯑꯃꯨꯛꯇꯪ ꯏꯁꯤꯡ ꯀꯣꯝꯄꯥꯛꯇ ꯂꯨꯞꯊꯣꯛꯁꯤꯀꯣ ꯃꯥꯒꯤ ꯑꯥꯏꯁꯁꯦ ꯁꯦꯝꯕ ꯁꯥꯕꯗ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛꯇ ꯋꯥꯁꯨ ꯋꯥꯔꯦ ꯉꯁꯤ ꯈꯥꯕꯛ ꯊꯤꯕ ꯆꯠꯄꯗ ꯈꯥꯕꯛꯀ ꯁꯤꯒ ꯐ꯭ꯔꯣꯖꯟ ꯆꯦꯡꯒꯨꯝ ꯅꯥꯔꯤꯟꯁꯤꯒ ꯑꯩꯅ ꯉꯥꯅꯝ ꯅꯝꯒꯦꯅ ꯈꯟꯖꯕ ꯏꯪꯉꯦ ꯊꯥꯡꯅ ꯀꯛꯎ ꯏꯪꯉꯦ ꯕ꯭ꯔꯦꯛꯀ ꯆꯠꯂꯤꯀꯣ ꯌꯥꯅꯤ ꯌꯥꯔꯣꯏꯗ꯭ꯔꯣ ꯌꯥꯅꯤꯅ ꯌꯥꯅꯤ ꯀꯥꯡꯍꯧ ꯆꯔꯥ ꯑꯃꯇꯪꯒ ꯑꯣꯏꯅꯕ ꯊꯝꯃꯒꯦ ꯁꯤꯅ ꯑꯗꯨꯒ ꯁꯤ ꯈꯥꯏꯗꯣꯛꯄ ꯂꯣꯏꯔꯒ ꯁꯨꯃꯥꯏꯅ ꯆꯞ ꯃꯥꯟꯅꯩꯀꯣ ꯌꯥꯝꯅ ꯍꯥꯏꯕꯗꯣ ꯆꯥꯔꯝꯗꯥꯏꯗ ꯑꯃꯨꯛꯇꯪꯗ ꯂꯣꯏ ꯆꯥꯗꯣꯛꯄ ꯅꯠꯇꯕꯅꯤꯅ ꯊꯝꯕ ꯌꯥꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯌꯥꯏꯀꯣ ꯑꯩꯁꯨ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯊꯝꯖꯔꯤꯅꯦ ꯂꯣꯏꯔꯒ ꯁꯨꯃꯥꯏꯅ ꯅꯨꯡꯁꯤꯠꯁꯦ ꯇꯞꯅ ꯁꯨꯃꯥꯏꯅ ꯂꯧꯊꯣꯛꯄꯤꯕ ꯑꯗꯨ ꯌꯥꯔꯦꯀꯣ ꯁꯤ ꯑꯗꯨꯝ ꯊꯝꯖꯤꯟꯒꯗꯧꯅꯦ ꯂꯩꯔꯦ ꯑꯩ ꯉꯁꯤ ꯈꯥꯕꯛ ꯁꯤꯁꯨ ꯁꯦꯝꯖꯔꯨꯔꯒꯦ ꯑꯗꯨꯒ ꯂꯩꯔꯦꯀꯣ ꯁꯤꯒ ꯇꯧꯖꯗꯣꯏꯅꯦ ꯈꯨꯗꯛꯇ ꯑꯗꯨꯝ ꯁꯠ ꯂꯧꯕ ꯈꯣꯠ ꯌꯥꯔꯦꯀꯣ ꯑꯥꯏꯁꯁꯦ ꯐꯠ ꯂꯥꯎ ꯆꯠꯍꯟꯈꯤꯕꯒꯤ ꯋꯥ ꯈꯛꯇꯪ ꯈꯛꯅꯦꯕ ꯁꯤꯇꯣ ꯐ꯭ꯔꯦꯁ ꯂꯣꯏ ꯑꯣꯏꯈ꯭ꯔꯦꯀꯣ ꯑꯗꯨꯝ ꯃꯅꯝ ꯃꯍꯥꯎ ꯀꯔꯤꯝ ꯃꯥꯡꯗꯕꯅꯤꯀꯣ ꯃꯌꯥꯝ ꯑꯗꯨ ꯃꯌꯥꯝ ꯑꯍꯥꯟꯕꯒꯤ ꯏꯁꯤꯡꯗꯣ ꯏꯪꯃꯟꯕꯅꯤꯅ ꯁꯨꯝꯕꯗ ꯈꯨꯠꯁꯦ ꯏꯪꯓꯜꯂ ꯄꯥꯏ ꯉꯝꯗꯦꯗꯅ ꯑꯗꯨꯒꯤ ꯍꯩꯗꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯀꯣꯟꯕ ꯏꯁꯤꯡ ꯑꯃ ꯁꯤꯜꯂꯀꯥꯟꯗ ꯁꯨꯃꯥꯏꯅ ꯀꯪꯅ ꯁꯨꯡꯗꯣꯛꯄꯤꯔꯅꯤꯀꯣ ꯁꯣꯏꯕ ꯃꯈꯣꯟꯁꯦ ꯃꯌꯥꯝ ꯎꯏꯒ ꯂꯥꯎꯏꯀꯣ ꯑꯗꯨꯝ ꯃꯇꯝꯗꯨꯗ ꯆꯥꯕ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯕꯅꯦ ꯍꯧꯖꯤꯛꯁꯨ ꯍꯟꯗꯛꯀꯤ ꯅꯣꯡꯖꯨ ꯊꯥ ꯂꯥꯛꯄ ꯃꯇꯝꯗ ꯏꯁꯜꯂ ꯊꯝꯍꯧꯗꯣꯏꯅꯦ ꯃꯇꯝꯗꯨꯗꯁꯨ ꯄꯦꯟꯅ ꯑꯗꯨꯝ ꯆꯥꯍꯧꯒꯅꯤ ꯑꯗꯨꯒ ꯐꯪꯗ꯭ꯔꯀꯥꯟꯗ ꯁꯨꯃꯥꯏꯅ ꯊꯣꯛꯇ꯭ꯔꯤꯉꯩꯗ ꯆꯥꯕꯒꯤ ꯃꯍꯥꯎꯁꯦ ꯍꯥꯏꯗꯅ ꯀꯥꯟꯅꯗꯦꯀꯣ ꯁꯤ ꯁꯨꯃꯥꯏꯅ ꯁꯦꯒꯥꯏꯕꯤꯔꯅꯤ ꯇꯪꯈꯥꯏ ꯇꯪꯈꯥꯏ ꯑꯩꯒꯤ ꯃꯔꯣꯏ ꯈꯨꯠꯁꯣꯏ ꯇꯤꯜꯍꯧ ꯈꯨꯠꯁꯣꯏ ꯌꯥꯝ ꯍꯥꯏꯕꯤꯔꯛꯑꯅꯤ ꯃꯣꯔꯣꯛ ꯈꯨꯈꯥꯏꯁꯤꯗꯤ ꯃꯌꯥꯝꯒ ꯃꯥꯟꯅꯕ꯭ꯔꯥ ꯈꯪꯗꯦꯀꯣ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯈꯥꯏꯔꯦ ꯍꯧꯖꯤꯛꯀꯤ ꯂꯩꯖꯔꯛꯄ ꯅꯄꯥꯛꯄꯤꯗꯣ ꯃꯄꯨꯟ 2 ꯇꯧꯖꯔꯦꯀꯣ ꯃꯄꯨꯟ 2 ꯊꯝꯈ꯭ꯔꯦ ꯅꯄꯥꯛꯄꯤ ꯈꯨꯠꯁꯣꯏꯁꯦ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯁꯤ ꯂꯩꯕꯅꯦ ꯃꯌꯥꯝꯒꯤ ꯈꯨꯠꯁꯣꯏꯗꯨꯅ ꯑꯩꯅ ꯍꯩꯇꯕ ꯑꯩꯒꯤ ꯈꯨꯠꯁꯣꯏꯗꯨꯅꯅꯦ ꯃꯤꯅ ꯑꯃꯨꯛ ꯍꯩꯇꯕ ꯑꯗꯨꯒ ꯃꯌꯥꯝꯒꯤ ꯈꯨꯠꯁꯣꯏꯗꯨꯅ ꯑꯃꯨꯛ ꯑꯩꯅ ꯍꯩꯇꯕ November 2025 ꯍꯧꯖꯤꯛꯇꯤ ꯌꯥꯏꯉꯪꯂꯥꯌꯦ ꯃꯇꯣꯟꯕꯨ ꯆꯣꯡꯗ꯭ꯔꯤ ꯊꯥꯕꯨ ꯊꯥꯅꯗ꯭ꯔꯤꯀꯣ ꯍꯧꯖꯤꯛꯄꯨꯗꯤ ꯈꯔ ꯊꯣꯛꯑꯦꯀꯣ ꯃꯌꯥꯝ ꯑꯩꯁꯨ ꯅꯍꯥꯟ ꯀꯩꯊꯦꯜꯗꯒꯤ ꯈꯔ ꯂꯩꯖꯔꯛꯑꯦ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯈꯤꯇꯪ ꯊꯦꯡꯅ ꯊꯥꯒꯠꯆꯔꯦ ꯁꯤ ꯐꯖꯅ ꯆꯥꯝꯕ ꯉꯥꯛꯇꯅꯤꯀꯣ ꯆꯥꯝ ꯂꯣꯏꯔꯒ ꯐꯖꯅ ꯊꯝꯈ꯭ꯔꯕꯅꯦ ꯁꯪꯇ꯭ꯔꯤꯛ ꯁꯪꯅ ꯂꯩꯁꯧꯕ꯭ꯔꯥ ꯌꯥꯏꯉꯪꯂꯥꯁꯦ ꯁꯨꯃꯥꯏꯅ ꯃꯁꯛ ꯈꯔ ꯊꯤꯕ ꯈꯔ ꯁꯦꯒꯥꯏ ꯇꯧꯕ ꯑꯃ ꯑꯗꯨꯝ ꯈꯟꯗꯣꯛꯑꯒꯅꯦ ꯁꯨꯃꯥꯏꯅ ꯁꯦꯒꯥꯏꯕꯤꯔꯕ ꯌꯨꯡꯅ ꯅꯄꯥꯛꯄꯤꯒꯤ ꯇꯥꯏꯞꯇ ꯑꯗꯨꯒ ꯀꯩꯗꯧꯗꯣꯏꯅꯣ ꯍꯥꯏꯕꯗ ꯑꯩꯈꯣꯏꯅ ꯁꯤꯗꯩꯁꯤꯗ ꯀꯨꯞꯅ ꯁꯣꯏꯖꯜꯂꯒ ꯍꯣꯔꯦꯟ ꯍꯥꯞꯆꯤꯟꯈ꯭ꯔꯅꯦꯕ ꯑꯗꯨꯇꯥꯔꯗꯤ
ꯑꯩꯈꯣꯏꯅ ꯄꯥꯛꯅꯝ ꯅꯝꯕ ꯃꯇꯝꯗ ꯅꯝꯃꯤꯉꯩ ꯃꯇꯝꯗꯗꯪ ꯃꯅꯝ ꯌꯥꯏꯉꯪꯂꯥ ꯃꯅꯝꯁꯦ ꯋꯥ ꯅꯨꯡꯁꯤꯗꯅꯀꯣ ꯑꯗꯨꯒ ꯆꯥꯕꯗꯗꯤ ꯆꯤꯟꯗ ꯀꯌꯥ ꯌꯧꯗꯕꯅꯦꯕ ꯑꯗꯣ ꯅꯝꯃꯤꯉꯩꯗꯨꯗꯪ ꯑꯗꯒꯤ ꯅꯝꯕ ꯂꯣꯏꯔ ꯂꯪꯊꯣꯛꯄ ꯂꯥ ꯑꯗꯨꯒꯨꯝꯕꯗ ꯅꯝꯕꯩ ꯋꯥꯅꯦꯕꯀꯣ ꯑꯗꯣ ꯍꯣꯏ ꯈꯔꯕꯨꯗꯤ ꯅꯝꯃꯤ ꯅꯝꯗꯦ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏ ꯑꯗꯨꯕꯨ ꯍꯦꯟꯅ ꯅꯝꯅꯕꯒꯤꯗꯃꯛꯇ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯃꯀꯨꯞꯁꯦ ꯈꯪꯕ ꯏꯆꯤꯜ ꯏꯅꯥꯎꯕꯨꯗꯤ ꯃꯌꯥꯝ ꯂꯩꯔꯝꯒꯅꯤ ꯑꯗꯣ ꯑꯉꯥꯡꯁꯤꯡꯗꯗꯤ ꯈꯤꯇꯪ ꯀꯥꯟꯅꯒꯗ꯭ꯔꯥꯅ ꯈꯜꯂꯒ ꯃꯣꯏꯗꯤ ꯈꯪꯖꯗꯦꯗꯅꯤꯅ ꯑꯩꯅ ꯅꯧꯅ ꯑꯃꯨꯛ ꯍꯥꯏꯖꯔꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯍꯥꯞꯆꯤꯟꯕꯤꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯍꯣꯔꯦꯟ ꯁꯥꯏꯕ ꯃꯇꯝꯗ ꯃꯔꯣꯏꯗ ꯂꯣꯏ ꯃꯥꯟꯈ꯭ꯔꯒ ꯃꯔꯣꯏ ꯃꯔꯛꯇꯨꯗꯅꯦ ꯆꯤꯟ ꯃꯅꯨꯡꯁꯤꯗ ꯑꯣꯏꯅꯝꯃꯒ ꯅꯨꯡꯁꯤꯕ ꯌꯥꯏꯉꯪꯂꯥ ꯃꯅꯝꯗꯣ ꯑꯗꯨꯗꯣ ꯑꯣꯏꯔꯅꯤꯕꯀꯣ ꯑꯗꯣ ꯑꯔꯤꯕꯁꯤꯗꯤ ꯀꯩꯗꯧꯔꯅꯤ ꯃꯀꯣꯛꯁꯤꯗꯤ ꯂꯪꯊꯣꯛꯈ꯭ꯔꯁꯦ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯁꯣꯏꯖꯟꯕꯗ ꯍꯥꯞꯄꯤꯁꯦꯕ ꯁꯤ ꯈꯨꯍꯥꯎ ꯑꯃ ꯍꯥꯎꯕꯅꯤꯀꯣ ꯍꯥꯏꯗꯤ ꯑꯗꯨꯝ ꯍꯥꯞꯄꯦ ꯑꯩꯗꯤ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯔꯒ ꯍꯥꯞꯄ ꯃꯌꯥꯝ ꯀꯅꯥ ꯀꯅꯥ ꯍꯥꯞꯄꯤꯒꯦ ꯀꯃꯦꯟꯇ ꯍꯥꯏꯕꯤꯔꯛꯑꯣ ꯃꯌꯥꯝꯁꯨ ꯁꯤ ꯍꯣꯔꯦꯟ ꯀꯩꯝ ꯈꯪꯉꯔꯣꯏꯗꯕꯅꯦꯕꯀꯣ ꯌꯥꯏꯉꯪꯂꯥꯅꯦꯁꯦ ꯃꯅꯝ ꯈꯨꯅꯨꯡꯁꯤꯃ ꯇꯧꯔꯦ ꯑꯩꯈꯣꯏꯗꯤ ꯄꯥꯟꯗꯕꯅꯤꯅ ꯂꯩꯇꯕꯅꯤꯅ ꯁꯨꯃꯥꯏꯅ ꯁꯤꯅ ꯇꯒꯠ ꯇꯒꯠ ꯇꯦꯛꯄ ꯑꯣꯏꯗꯣꯏꯅꯦꯕ ꯁꯤꯅ ꯁꯨꯃꯥꯏꯅ ꯍꯪꯒꯄꯥꯟ ꯈꯔ ꯆꯪꯉꯤꯁꯤꯅ ꯈꯔ ꯂꯤꯁꯜꯂ ꯉꯥꯡꯁꯤꯟꯕꯗꯣ ꯑꯣꯏꯗꯣꯏꯅꯦꯕ ꯄꯠꯄꯒꯤꯗꯤ ꯅꯠꯇꯦꯕꯀꯣ ꯀꯪꯁꯤꯟꯕꯁꯨ ꯅꯠꯇꯦꯕꯀꯣ ꯑꯗꯨꯅꯦ ꯁꯨꯃꯥꯏꯅ ꯄꯥꯟꯗ ꯂꯩꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯨꯀꯣ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯆꯥꯕꯤꯌꯣ ꯌꯥꯝ ꯍꯥꯎꯕꯅꯦ ꯍꯧꯖꯤꯛ ꯈꯕꯛꯁꯨ ꯁꯦꯝꯕ ꯂꯣꯏꯔꯦ ꯃꯥꯏ ꯍꯁꯕꯦꯟꯅ ꯁꯦꯝꯕꯤꯔꯦ ꯑꯗꯣ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯉꯥꯒꯤ ꯃꯇꯥꯡꯁꯦ ꯑꯩ ꯌꯥꯝ ꯀꯟꯅ ꯈꯪꯗꯦꯀꯣ ꯑꯗꯨꯗꯨꯅ ꯑꯩꯅꯗꯤ ꯁꯤꯁꯦ ꯉꯥꯇꯣꯟꯗꯨꯅ ꯀꯔꯝꯕꯅꯣ ꯍꯥꯏꯅ ꯍꯥꯏꯕꯗ ꯏꯕꯣꯛ ꯍꯥꯏꯒꯗ꯭ꯔꯥ ꯏꯅꯦ ꯍꯥꯏꯒꯗ꯭ꯔꯥ ꯉꯥꯌꯣꯟꯕꯤꯗꯨꯅ ꯁꯤ ꯁꯨꯃꯥꯏꯅ ꯈꯔ ꯆꯥꯎꯕ ꯁꯤꯁꯤꯅ ꯈꯕꯛ ꯀꯧꯏ ꯁꯤꯗꯒꯤ ꯄꯤꯛꯊꯕꯗꯨꯅ ꯉꯥꯇꯣꯟ ꯍꯥꯏꯗꯣꯏꯅꯤ ꯍꯥꯏꯀꯣ ꯆꯨꯝꯕ ꯂꯥꯟꯕ꯭ꯔꯥ ꯑꯩꯁꯨ ꯈꯪꯗꯦꯕ ꯁꯨꯝꯕꯗꯤ ꯑꯩꯈꯣꯏ ꯈꯪꯕ ꯌꯥꯎꯔꯗꯤ ꯍꯥꯏꯕꯤꯔꯛꯑꯣ ꯉꯥꯇꯣꯟ ꯍꯥꯏꯁꯦ ꯈꯕꯛꯁꯤꯗꯒꯤ ꯄꯤꯛꯄꯗꯣ ꯑꯣꯏꯗꯣꯏꯅꯦꯁꯦ ꯑꯩꯅ ꯈꯜꯂꯤꯁꯦ ꯆꯨꯝꯗꯣꯏꯔꯥ ꯏꯅꯦꯗꯅꯁꯨ ꯍꯥꯏꯕꯤꯔꯛꯏꯀꯣ ꯑꯗꯨꯒ ꯆꯥꯎꯈꯠꯈꯤꯕ ꯁꯤꯒꯨꯝꯕꯁꯦ ꯃꯔꯨꯝꯒ ꯄꯨꯔꯝꯃꯦ ꯁꯤ ꯆꯥꯎꯕ ꯂꯣꯏꯔ ꯃꯥꯜꯂꯦꯕ ꯃꯣꯏꯁꯦ ꯃꯔꯨꯝꯒ ꯄꯨ ꯂꯩꯔꯝꯃꯦ ꯑꯗꯣ ꯁꯤꯁꯦ ꯍꯥꯟꯅ ꯊꯨꯝ ꯃꯆꯨ ꯍꯥꯟꯅ ꯐꯖꯅ ꯇꯣꯠꯆꯔꯒꯦꯀꯣ ꯁꯤ ꯍꯥꯟꯅ ꯊꯨꯝ ꯈꯔ ꯍꯥꯏꯗꯤ ꯉꯥꯅꯤꯅꯀꯣ ꯌꯦꯟꯒ ꯊꯣꯡꯕꯗ ꯃꯦꯔꯤꯅꯦꯠ ꯇꯧꯕꯗꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯍꯥꯞꯄꯤꯉꯩꯁꯤꯗ ꯁꯤꯒꯤ ꯆꯥꯅꯕꯒꯤ ꯆꯥꯡꯗꯀꯣ ꯍꯥꯞꯄꯤꯍꯧꯔꯁꯤ ꯈꯨꯠꯁꯦ ꯑꯩ ꯄꯥꯏꯁꯟꯈꯤꯗꯣꯔꯕꯅꯤꯅ ꯌꯥꯔꯔꯣꯏꯕ ꯊꯨꯝꯁꯦ ꯍꯦꯛꯇ ꯅꯝꯕ ꯂꯣꯏꯔꯀꯥꯟꯗ ꯃꯔꯣꯏ ꯃꯄꯥꯡ ꯆꯨꯞꯁꯟꯅꯔꯀꯥꯟꯗ ꯍꯦꯛꯇ ꯌꯥꯗꯕꯅꯦ ꯃꯔꯨ ꯃꯔꯥꯡ ꯏꯁꯥ ꯏꯁꯥꯒꯤ ꯑꯄꯥꯝꯕꯗ ꯑꯗꯨꯝ ꯍꯥꯞꯄꯤꯌꯨꯀꯣ ꯊꯨꯝ ꯃꯣꯔꯣꯛ ꯃꯔꯨ ꯃꯔꯥꯡꯒꯤ ꯆꯥꯡꯗꯨꯗꯤ ꯏꯃꯨꯡ ꯑꯃꯅ ꯊꯨꯝ ꯀꯟꯅ ꯆꯥꯏ ꯑꯗꯒꯤ ꯏꯃꯨꯡ ꯑꯃꯅ ꯊꯨꯝ ꯆꯝꯅ ꯆꯥꯏ ꯑꯗꯣ ꯃꯣꯔꯣꯛꯁꯤꯗꯤ ꯌꯥꯝ ꯍꯥꯞꯄꯔꯣꯏꯁꯦ ꯑꯇꯦꯛꯄꯁꯨ ꯍꯥꯞꯄꯕꯅꯤꯅ ꯁꯤ ꯇꯣꯠꯊꯣꯛꯑꯒ ꯊꯝꯃꯝꯃꯒꯦ ꯁꯤ ꯇꯣꯠꯂꯣꯏꯔꯀꯥꯟꯗ ꯃꯔꯣꯏꯁꯦ ꯑꯃꯨꯛ ꯇꯣꯠꯂꯒꯦꯕ ꯃꯍꯥꯎꯗꯣ ꯆꯪꯅꯕ ꯁꯨꯃꯥꯏꯅ ꯇꯣꯠꯄꯤꯕ ꯑꯩ ꯑꯇꯣꯞꯄ ꯉꯥꯒꯁꯨ ꯑꯗꯨꯝ ꯇꯧꯋꯦ ꯉꯥꯅꯝ ꯄꯥꯛꯅꯝ ꯑꯩ ꯌꯥꯝ ꯄꯥꯝꯖꯩ ꯁꯤꯒꯨꯝꯕꯁꯦ ꯑꯗꯣ ꯉꯁꯤꯅ ꯈꯥꯕꯛꯀꯤꯅꯤꯀꯣ ꯇꯧꯖꯗꯣꯏꯁꯦ ꯆꯥꯗꯤ ꯑꯗꯨم ꯄꯪꯆꯥ ꯆꯥꯕ ꯑꯗꯣ ꯈꯥꯕꯛ ꯍꯥꯏꯁꯦ ꯉꯥꯇꯣꯟ ꯍꯥꯏꯁꯦ ꯑꯩ ꯒ꯭ꯌꯥꯟ ꯃꯦꯟꯅ ꯉꯥꯎꯖꯩꯌꯦꯕ ꯈꯪꯗꯦ ꯔꯧꯗꯁꯨ ꯀꯩꯅꯣꯝ ꯍꯥꯏꯗꯥꯏꯅꯦ ꯃꯆꯥꯗꯨꯅ ꯃꯤꯔꯒꯟ ꯀꯧꯏ ꯑꯗꯨꯅꯦ ꯆꯨꯝꯕ꯭ꯔꯣ ꯃꯌꯥꯝ ꯔꯧ ꯃꯆꯥꯗꯨꯅ ꯃꯤꯔꯒꯟ ꯀꯧꯋꯦ ꯍꯥꯏ ꯑꯗꯨꯒ ꯑꯩꯈꯣꯏꯁꯤ ꯈꯪꯗꯦ ꯉꯥ ꯌꯣꯟꯕꯤ ꯆꯥꯎꯔꯒꯅ ꯃꯤꯅ ꯍꯥꯏꯕꯅꯤ ꯕꯖꯥꯔꯗ ꯉꯥ ꯌꯣꯟꯕꯤꯁꯤꯡꯗꯣ ꯂꯣꯏ ꯍꯥꯏ ꯑꯗꯨꯃꯥꯏꯅ ꯍꯦꯛꯇ ꯈꯪꯗꯦ ꯑꯩꯈꯣꯏꯗꯤ ꯁꯤ ꯑꯃꯨꯛ ꯇꯣꯠꯄꯤꯔꯁꯦ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯃꯅꯝꯁꯦ ꯈꯨꯅꯨꯡꯁꯤꯃ ꯂꯣꯏꯔꯦ ꯃꯌꯥꯝ ꯑꯗꯒꯤ ꯀꯩꯅꯣꯁꯤꯁꯨ ꯌꯥꯏꯉꯪꯂꯥ ꯃꯅꯝꯁꯤꯁꯨ ꯁꯤ ꯕꯪ ꯃꯣꯔꯣꯛꯁꯤꯅ ꯐꯩ ꯁꯥꯁꯨ ꯁꯥꯗꯕꯀꯣ ꯃꯅꯝꯁꯨ ꯁꯥꯗꯦ ꯅꯨꯡꯁꯤꯕꯀꯣ ꯑꯗ ꯃꯇꯝ ꯑꯣꯏꯔꯀꯥꯟꯗ ꯂꯣꯏ ꯄꯨꯊꯣꯛꯅꯔꯛꯄꯗꯨꯗꯤ ꯁꯥꯏꯀꯣ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯂꯣꯀꯦꯜ ꯑꯣꯏꯔꯁꯨ ꯑꯗꯣ ꯍꯧꯖꯤꯛꯀꯥꯟꯒꯤ ꯑꯅꯧꯕ ꯁꯨꯃꯥꯏꯅ ꯊꯣꯛꯄꯁꯤꯗꯤ ꯁꯥꯗꯦ ꯑꯗꯨꯒ ꯁꯤ ꯇꯣꯠꯃꯤꯟꯅꯔꯁꯤꯀꯣ ꯆꯦꯡꯒꯨꯝꯁꯦ ꯆꯦꯡꯒꯨꯝ ꯄꯥꯝꯖꯕ ꯃꯌꯥꯝ ꯀꯃꯦꯟꯇ ꯍꯥꯏꯕꯤꯔꯛꯑꯣ ꯀꯅꯥ ꯀꯅꯥ ꯆꯦꯡꯒꯨꯝꯅ ꯉꯥꯎꯖꯒꯦ ꯑꯩꯗꯤ ꯌꯥꯝ ꯉꯥꯎꯖꯩ ꯈꯪꯗꯦꯗ ꯖꯒꯠꯀꯤ ꯑꯍꯥꯎꯕ ꯍꯥꯏꯗꯨꯒ ꯂꯣꯏ ꯆꯥꯅꯤꯡ ꯂꯩꯔꯕ ꯀꯩꯅꯣꯝ ꯇꯧꯔꯦ ꯄꯥꯛꯅꯝꯕꯨ ꯄꯥꯝꯗꯕ ꯀꯅꯥ ꯂꯩꯒꯦ ꯑꯩ ꯌꯥꯝ ꯄꯥꯝꯃꯦ ꯆꯦꯡꯒꯨꯝꯁꯦ ꯑꯌꯥꯝꯕꯅ ꯑꯗꯨꯝ ꯄꯥꯝꯅꯕꯅꯦ ꯃꯤꯁꯨ ꯈꯨꯠꯀ ꯁꯦꯡꯅ ꯍꯥꯝꯖꯔꯕꯅꯤꯀꯣ ꯑꯗꯨꯝ ꯃꯌꯥꯝ ꯃꯃꯥꯡꯗ ꯊꯥꯒꯠꯄ ꯍꯥꯏꯁꯦ ꯍꯦꯛꯇ ꯈꯨꯠ ꯍꯥꯝꯕꯒꯁꯦ ꯎꯠꯍꯧꯗ꯭ꯔꯒꯗꯤ ꯈꯨꯠ ꯍꯥꯝꯗꯅ ꯇꯣꯠꯁꯟꯈ꯭ꯔꯦ ꯀꯥꯏꯅ ꯍꯦꯛꯇ ꯍꯥꯏꯕꯤꯔꯛꯄ ꯌꯥꯎꯔꯛꯇꯣꯏꯅꯦꯕ ꯑꯗꯒꯤ ꯑꯩꯅ ꯃꯃꯥꯡꯗ ꯑꯩꯅ ꯆꯒꯦꯝꯄꯣꯝꯕꯒꯤꯗ ꯉꯥꯐꯛ ꯊꯥꯛꯆꯕꯗꯣ ꯑꯗꯨꯁꯨ ꯏꯕꯨꯡ ꯑꯃꯅ ꯍꯥꯏꯕꯤꯔꯛꯑꯦ ꯏꯆꯟ ꯌꯥꯝꯗꯤ ꯍꯥꯎꯅꯤ ꯂꯣꯏ ꯌꯦꯡꯕꯁꯨ ꯅꯨꯡꯉꯥꯏ ꯑꯗꯣ ꯉꯥꯐꯛꯇꯨꯗꯪ ꯆꯥꯝꯕꯤꯔꯝꯃꯒꯗꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯒꯗꯕꯅꯦꯅ ꯍꯥꯏꯀꯣ ꯑꯩ ꯆꯥꯝꯖꯕꯅꯦꯀꯣ ꯚꯤꯗꯤꯑꯣꯗꯣ ꯁꯥꯡꯁꯨ ꯁꯥꯡꯉꯅꯤꯅ ꯑꯩꯁꯦ ꯑꯗꯨꯝ ꯑꯗꯨꯁꯨ ꯍꯥꯏꯍꯧꯗ꯭ꯔꯕ ꯆꯥꯝꯃꯦ ꯀꯥꯏꯁꯨ ꯍꯥꯏꯍꯧꯗ꯭ꯔꯦꯕ ꯑꯗꯨꯝ ꯚꯥꯞ ꯑꯣꯏꯗꯕꯅꯤꯅ ꯁꯨꯃꯥꯏꯅ ꯑꯗꯒꯤꯗꯤ ꯅꯄꯥꯛꯄꯤꯁꯦ ꯑꯃ ꯂꯩꯈꯥꯏꯕꯤꯔꯒꯦꯀꯣ ꯁꯨꯃꯥꯏꯅ ꯃꯣꯟꯊꯅꯕꯒꯤ ꯍꯥꯟꯅꯗꯒꯤ ꯅꯩꯕꯤꯕ ꯁꯤ ꯐꯖꯅ ꯁꯨꯃꯥꯏꯅ ꯅꯩꯕꯤꯔꯦ ꯃꯣꯟꯊꯈ꯭ꯔꯦꯀꯣ ꯃꯅꯝꯁꯤꯅ ꯍꯧꯔꯦ
ꯎꯁꯤ ꯑꯃ ꯇꯧꯔꯦ ꯉꯁꯤ ꯑꯦꯄ꯭ꯔꯤꯜꯒꯤ ꯗꯦꯠ 30ꯁꯤꯗ ꯑꯩꯗꯤ ꯌꯦꯡꯉꯣ ꯆꯦꯡꯒꯨꯝ ꯅꯥꯔꯤꯟꯁꯦ ꯉꯥꯒ ꯈꯕꯛꯀ ꯆꯥꯗꯣꯔꯕꯅꯤ ꯃꯌꯥꯝ ꯊꯝꯖꯤꯟꯕꯒꯤ ꯁꯨꯃꯥꯏꯅ ꯁꯦꯝꯃꯒ ꯐ꯭ꯔꯣꯖꯟꯗ ꯊꯝꯕꯩ ꯀꯥꯟꯅꯕꯁꯦ ꯑꯗꯨ ꯀꯅꯥꯒꯨꯝꯕꯅꯁꯨ ꯍꯦꯛ ꯃꯇꯝ ꯊꯣꯛꯂꯛꯑꯀꯥꯟꯗ ꯄꯦꯟꯅ ꯆꯥ ꯂꯣꯏꯔꯦ ꯀꯩꯗꯧꯅꯗꯣꯏꯅꯣ ꯐ꯭ꯔꯣꯖꯟꯕꯨꯀ ꯍꯥꯏꯕꯁꯨ ꯌꯥꯎꯀꯣ ꯑꯗꯣ ꯃꯤ ꯑꯌꯥꯝꯕꯅꯗꯤ ꯂꯣꯏ ꯄꯥꯝꯅꯩꯌꯦ ꯅꯨꯡꯉꯥꯏꯔꯦ ꯁꯤꯁꯇꯔ ꯅꯪꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕꯗꯒꯤ ꯑꯩꯈꯣꯏ ꯀꯥꯟꯅꯕ ꯌꯥꯝ ꯐꯪꯉꯦ ꯑꯩꯈꯣꯏꯁꯨ ꯊꯝꯖꯤꯟꯖꯔꯦ ꯀꯥꯏꯅ ꯍꯥꯏꯕꯤꯔꯛꯑꯦ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯑꯗꯨꯒꯨꯝꯕ ꯇꯥꯕꯗ ꯑꯗꯣ ꯃꯤꯒꯤ ꯋꯥꯈꯜ ꯑꯁꯦ ꯂꯣꯏ ꯃꯥꯟꯅꯧ ꯌꯥꯗꯕꯅꯤꯀꯣ ꯑꯗꯨꯕꯨ ꯀꯃꯟ ꯑꯣꯏꯅ ꯑꯌꯥꯝꯕꯅꯗꯤ ꯑꯗꯨꯃꯥꯏꯅ ꯊꯝꯃꯒ ꯆꯥꯕꯁꯦ ꯂꯣꯏ ꯄꯥꯝꯅꯩꯀꯣ ꯐꯖꯅ ꯇꯣꯠꯄ ꯂꯣꯏꯔꯦꯀꯣ ꯁꯤ ꯅꯝꯃꯦꯀꯣ ꯑꯗꯨꯒ ꯁꯤ ꯂꯧꯈꯠꯂꯒ ꯇꯣꯠꯁꯟꯃꯤꯟꯅꯔꯁꯤꯀꯣ ꯂꯥꯁꯇ ꯑꯔꯣꯏꯕꯗ ꯉꯥꯅꯤꯅ ꯌꯥꯝ ꯀꯟꯅ ꯅꯩꯕ ꯌꯥꯗꯕꯅꯤꯅ ꯃꯥꯅ ꯇꯣꯉꯥꯟꯅ ꯇꯣꯠꯄꯩ ꯋꯥꯅꯤ ꯑꯗꯨꯒ ꯃꯌꯥꯝ ꯀꯩꯅꯣꯝꯇꯪ ꯁꯨꯝ ꯃꯌꯥꯝꯗ ꯍꯥꯏꯖꯍꯧꯒꯦꯀꯣ ꯃꯌꯥꯝꯅ ꯐ꯭ꯔꯦꯟ ꯔꯤꯀ꯭ꯋꯦꯁ ꯑꯣꯏꯅ ꯊꯥꯕꯤꯔꯛꯄꯗꯣ ꯑꯗꯨ ꯊꯥꯕꯤꯔꯛꯀꯅꯨ ꯐꯣꯂꯣ ꯑꯣꯏꯅ ꯇꯧꯕꯤꯔꯛꯎꯀꯣ ꯃꯌꯥꯝ ꯐꯣꯂꯣ ꯇꯧꯔꯒꯗꯤ ꯑꯗꯣꯝꯒꯤ ꯁꯛꯁꯨ ꯎꯅꯔꯦ ꯑꯩꯒꯤ ꯐ꯭ꯔꯦꯟꯁꯤꯡꯗꯨꯅ ꯍꯥꯏꯗꯤ ꯄ꯭ꯔꯣꯐꯥꯏꯜ ꯂꯣꯛ ꯊꯝꯕ ꯃꯇꯝꯗ ꯐ꯭ꯔꯦꯟ ꯔꯤꯀ꯭ꯋꯦꯁ ꯑꯣꯏꯅ ꯂꯥꯛꯈꯤ ꯇꯥꯔꯒꯗꯤ ꯑꯗꯨ ꯎꯕꯁꯨ ꯉꯝꯗꯦꯕꯀꯣ ꯑꯩꯅ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯁꯛꯅꯨꯡꯁꯨ ꯈꯪꯅꯩꯗꯅ ꯑꯗꯩ ꯀꯃꯦꯟ ꯅꯨꯡꯁꯤꯕ ꯑꯝꯇ ꯄꯤꯔꯛꯑꯁꯨ ꯀꯅꯥꯅꯣꯅ ꯌꯦꯡꯉꯨꯀꯥꯟꯗ ꯍꯦꯛ ꯄ꯭ꯔꯣꯐꯥꯏꯜ ꯂꯣꯛ ꯂꯩꯔꯝꯃꯦ ꯑꯗꯨ ꯌꯦꯡ ꯌꯥꯗ꯭ꯔꯦ ꯑꯗꯨ ꯀꯩꯅꯣ ꯇꯧꯔꯛꯑꯒꯗꯤ ꯐꯣꯂꯣ ꯑꯣꯏꯅ ꯇꯧꯔꯛꯑꯒꯗꯤ ꯌꯥꯔꯝꯗꯧ ꯃꯥꯜꯂꯦ ꯑꯩꯅ ꯈꯟꯕꯗ ꯌꯥꯕ ꯌꯥꯗꯕ꯭ꯔꯥ ꯑꯗꯨꯁꯨ ꯈꯪꯗꯦꯀꯣ ꯃꯌꯥꯝ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯑꯗꯨꯒ ꯐ꯭ꯔꯦꯟ ꯔꯤꯀ꯭ꯋꯦꯁꯇꯨꯃꯗꯤ ꯑꯣꯛꯄ ꯌꯥꯗ꯭ꯔꯦꯕꯀꯣ ꯂꯤꯃꯤꯠ ꯍꯦꯟꯈꯤꯕꯒꯤ ꯑꯗꯨꯒ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯗꯅ ꯐꯣꯂꯣ ꯇꯧꯕꯤꯔꯛꯄ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯕꯤꯔꯛꯄ ꯑꯗꯒꯤ ꯂꯥꯏꯛ ꯇꯧꯕꯤꯔꯛꯄ ꯀꯃꯦꯟ ꯅꯨꯡꯁꯤꯕ ꯄꯤꯕꯤꯔꯛꯄ ꯃꯌꯥꯝꯗꯣ ꯑꯩꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯑꯗꯨꯒ ꯑꯩꯅ ꯁꯨꯃꯥꯏꯅ ꯐꯅ ꯋꯥꯅ ꯁꯦꯝꯖꯔꯒꯁꯨꯀꯣ ꯃꯌꯥꯝꯒꯤ ꯑꯗꯨꯒꯨꯝꯕ ꯅꯨꯡꯁꯤꯕ ꯀꯃꯦꯟ ꯑꯩ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯔꯛꯄ ꯃꯌꯥꯝꯗꯣ ꯄꯥꯔꯨꯔꯒ ꯑꯩ ꯍꯦꯟꯅ ꯍꯣꯠꯅꯅꯤꯡꯕ ꯃꯌꯥꯝꯗ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯁꯤꯌꯔ ꯇꯧꯖꯅꯤꯡꯕ ꯋꯥꯈꯟꯗꯣ ꯑꯣꯏꯌꯦꯕ ꯋꯥꯈꯟꯗꯣ ꯍꯟꯊꯗꯦꯕꯀꯣ ꯑꯗꯨꯅ ꯃꯌꯥꯝꯒꯤ ꯁꯞꯄꯣꯔꯠꯇꯣ ꯑꯗꯨꯝ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯇꯧꯕꯤꯔꯛꯏꯕ ꯃꯌꯥꯝꯗꯣ ꯑꯩꯅ ꯍꯟꯅ ꯊꯥꯒꯠꯄ ꯑꯃꯨꯛꯀꯁꯨ ꯐꯣꯡꯗꯣꯛꯆꯔꯤ ꯃꯌꯥꯝ ꯆꯟꯗꯣꯔꯤꯕ ꯆꯠꯂꯣꯏꯗꯣꯔꯤꯕ ꯈꯪꯗꯦ ꯑꯩꯁꯦ ꯃꯔꯣꯏꯁꯦ ꯄꯠꯊꯈ꯭ꯔꯀꯥꯟꯗꯗꯤ ꯍꯣꯔꯦꯟꯗꯤ ꯈꯤꯇꯪ ꯉꯥꯏꯒꯤꯅꯦꯕ ꯆꯟꯕ ꯍꯥꯏꯗꯤ ꯑꯩꯅ ꯀꯩꯅꯣ ꯇꯧꯗꯣꯏꯅꯤꯗ ꯔꯥꯏꯁ ꯀꯨꯀꯔꯗ ꯑꯣꯏꯅ ꯉꯥꯟꯒꯦ ꯇꯧꯕ ꯑꯗꯨꯗꯨꯒ ꯍꯣꯔꯦꯟ ꯂꯣꯏꯔꯛꯄꯗ ꯑꯩꯈꯣই ꯁꯨꯝ ꯀꯩꯅꯣꯗ ꯐꯨꯡꯒꯥ ꯅꯨꯡꯒ ꯊꯣꯡꯕ ꯅꯠꯇꯕꯅꯤꯅꯅꯦ ꯁꯤꯡꯗ ꯊꯣꯡꯗ꯭ꯔꯕꯅꯤꯅ ꯁꯨꯃꯥꯏꯅ ꯂꯣꯏꯅ ꯁꯝꯅ ꯇꯧꯅꯔꯦꯗꯅ ꯍꯧꯖꯤꯛꯀꯥꯟꯗꯤ ꯑꯗꯨꯒ ꯍꯣꯔꯦꯟ ꯑꯃꯨꯛ ꯂꯧꯊꯣꯛꯑꯒ ꯇꯋꯥꯗ ꯑꯃꯨꯛ ꯉꯥꯏꯍꯥꯛ ꯁꯥꯍꯟꯗꯣꯏꯅꯦꯕꯀꯣ ꯃꯅꯤꯡ ꯃꯈꯥꯗꯥꯡ ꯑꯣꯜꯂꯒ ꯃꯩ ꯄꯤꯛꯅ ꯂꯩꯊꯔꯒ ꯑꯗꯨꯗ ꯐꯖꯅ ꯃꯨꯟꯗꯣꯏꯅꯦꯕ ꯑꯗꯨꯒ ꯍꯥꯎꯕ ꯍꯦꯟꯗꯣꯏꯕ ꯂꯥ ꯂꯩꯇꯕꯅꯤꯅ ꯃꯌꯥꯝ ꯌꯦꯡꯉꯣ ꯌꯥꯝ ꯇꯣꯟꯗ꯭ꯔꯥ ꯂꯥ ꯂꯩꯖꯗꯕꯅꯤꯅ ꯀꯩꯅꯣ ꯇꯧꯔꯒ ꯍꯣꯏ ꯕꯖꯥꯔꯕꯨꯗꯤ ꯆꯠꯂꯨꯏꯅꯦ ꯀꯩꯊꯦꯜ ꯀꯥꯔꯨꯏꯅꯦ ꯑꯗꯨꯕꯨ ꯂꯥꯒ ꯂꯩꯔꯛꯇ꯭ꯔꯦ ꯍꯣꯕꯦ ꯄꯣꯠ ꯆꯩ ꯃꯌꯥꯝ ꯏꯟꯁꯥꯡ ꯅꯥꯄꯤ ꯂꯩꯔꯒ ꯆꯦꯜꯂꯛꯅꯕ ꯍꯣꯠꯅꯕꯗ ꯁꯤ ꯌꯥꯔꯅꯤꯀꯣ ꯑꯗꯨꯗꯤ ꯌꯣꯝꯖꯟꯖꯔꯒꯦ ꯈꯨꯠꯁꯦ ꯑꯝꯇꯪ ꯍꯥꯝꯖꯔꯨꯒꯦ ꯃꯌꯥꯝ ꯌꯣꯝꯕ ꯅꯨꯡꯉꯥꯏꯅꯕ ꯌꯣꯝꯕꯤꯔꯁꯤꯀꯣ ꯁꯤꯗꯤ ꯊꯥꯕꯅꯤꯅ ꯈꯣꯜꯁꯤꯗꯤ ꯌꯥꯒꯗ꯭ꯔꯥ ꯌꯥꯔꯣꯏ ꯈꯔ ꯄꯨꯔꯛꯑꯣ ꯑꯗꯨꯕꯨꯗꯤ ꯁꯤꯅ ꯌꯣꯝꯃꯛꯑꯒꯗꯤ ꯌꯥꯔꯣꯏꯗ꯭ꯔꯣ ꯌꯥꯔꯣꯏ ꯁꯤꯅ ꯌꯣꯝꯃꯛꯑꯒꯗꯤ ꯌꯥꯗꯤ ꯌꯥꯅꯤꯁꯦ ꯑꯩ ꯅꯍꯥꯟꯒꯩꯗꯤ ꯑꯃꯈꯛꯅ ꯑꯗꯨꯝ ꯌꯥꯏꯌꯦꯕꯀꯣ ꯑꯗꯨꯝ ꯉꯁꯤꯗꯤ ꯉꯥ ꯌꯥꯎꯕꯗꯤ ꯉꯥꯁꯤ ꯌꯥꯎꯕꯒ ꯊꯥꯒꯠꯂ ꯂꯩꯔꯦꯗꯅ ꯖꯟꯖꯗꯤ ꯋꯥꯏꯍꯦ ꯃꯌꯥꯝ ꯍꯧꯕ ꯆꯥꯕꯁꯦ ꯂꯨꯄꯥ ꯇꯔꯥꯒꯤ ꯂꯩꯔ ꯆꯥꯎ ꯍꯥꯏꯗꯤ ꯀꯥꯏꯗꯩꯅꯣꯅꯦ ꯁꯤ ꯀꯥꯏ ꯌꯣꯟꯗꯣꯏꯅꯣ ꯄꯥꯛꯅꯝ ꯆꯥꯔꯁꯨ ꯉꯥꯏꯔꯦ ꯑꯩꯈꯣꯏ ꯑꯥ ꯌꯣꯜꯂꯤꯕ ꯄꯥꯛꯅꯝ ꯃꯌꯥꯝꯗꯣ ꯑꯍꯥꯎꯕ ꯑꯝꯇ ꯌꯥꯎꯗꯦ ꯀꯃꯥꯏꯅ ꯉꯝꯃꯛꯄꯅꯣ ꯈꯪꯗꯦ ꯌꯣꯜꯂꯤꯕ ꯍꯥꯏꯗꯨꯅꯤ ꯑꯗꯨꯅ ꯌꯨꯝꯗ ꯑꯗꯨꯝ ꯅꯝꯃ ꯆꯥꯏꯗꯤ ꯁꯤꯅ ꯅꯨꯡꯉꯥꯏꯕ ꯍꯦꯜꯂꯦꯕꯀꯣ ꯑꯗꯣ ꯁꯤ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯁꯨꯀꯔꯒꯤꯗꯨꯒ ꯉꯥꯟꯁꯟꯒꯗꯧꯅꯤꯀꯣ ꯑꯗꯨꯒ ꯍꯣꯔꯦꯟ ꯌꯦꯡꯃꯤꯟꯅꯔꯁꯤ ꯂꯣꯏꯔꯀꯥꯟꯗ ꯑꯩꯒꯤ ꯉꯥꯅꯝꯁꯤꯒ ꯆꯥꯟꯅꯕ ꯁꯧꯒ꯭ꯔꯤ ꯊꯣꯡꯖꯔꯛꯑꯒꯦꯀꯣ ꯃꯩꯇꯩ ꯁꯧꯒ꯭ꯔꯤꯗꯨꯅꯦ ꯂꯣꯀꯦꯜꯒꯤ ꯁꯧꯒ꯭ꯔꯤꯗꯣ ꯂꯤꯔꯛꯄꯒꯤ ꯃꯇꯝꯗ ꯉꯥꯛꯁꯪꯅ ꯉꯥꯡꯉꯛꯄ ꯃꯇꯝ ꯊꯝꯈꯤꯕꯅꯤ 17 ꯑꯣꯒꯁ 2025ꯗ ꯊꯝꯖꯈꯤꯕꯅꯤꯀꯣ ꯐꯖꯗ꯭ꯔꯥ ꯃꯅꯥ ꯊꯥ ꯂꯥꯎꯔꯒ ꯑꯔꯤꯕꯗꯨꯅꯤꯀꯣ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯊꯣꯠ ꯊꯣꯠ ꯂꯥꯎꯔ ꯃꯆꯥ ꯃꯆꯥ ꯈꯔ ꯊꯣꯛꯇ ꯉꯥꯏꯔꯤ ꯍꯥꯎꯄꯣꯠꯇꯦꯕ ꯑꯗꯨꯕꯨ ꯍꯥꯎꯋꯦꯅ ꯆꯥꯅꯔꯤꯅꯦ ꯑꯗꯣ ꯁꯤꯅ ꯍꯥꯎꯕꯗꯤ ꯀꯌꯥꯝ ꯍꯥꯎꯔꯝꯃꯅꯤ ꯌꯦꯡꯉꯣ ꯃꯌꯥꯝ ꯁꯧꯒ꯭ꯔꯤ ꯊꯣꯡꯕꯁꯨ ꯂꯣꯏꯖꯔꯦ ꯍꯧꯖꯤꯛ ꯐꯖꯔꯦꯀꯣ ꯅꯄꯥꯛꯄꯤꯁꯦ ꯁꯨꯃꯥꯏꯅ ꯁꯪꯂꯞꯅ ꯂꯩꯕꯁꯤꯅ ꯍꯥꯎꯋꯦꯅ ꯑꯩꯅ ꯅꯄꯥꯛꯄꯤꯁꯤꯅ ꯑꯗꯨꯝ ꯊꯦꯡꯅ ꯑꯗꯨꯝ ꯊꯥꯛꯆꯩ ꯃꯌꯥꯝ ꯑꯗꯨꯒ ꯅꯥꯀꯟꯗ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯅ ꯇꯋꯥ ꯑꯝꯗ ꯉꯥꯛꯇꯪ ꯁꯨꯃꯥꯏꯅ ꯁꯥꯜꯂꯦꯀꯣ ꯈꯣꯟ ꯑꯔꯨꯝꯕ ꯑꯝꯗ ꯉꯥꯛꯇꯪ ꯅꯜꯂꯦ ꯑꯗꯨꯒ ꯃꯍꯤꯗꯣ ꯁꯨꯃꯥꯏꯅ ꯇꯥꯔꯛꯄꯅꯦ ꯄꯥꯛꯅꯝꯗꯗꯤ ꯇꯥꯔꯛꯇꯦꯗꯅꯀꯣ ꯑꯗꯣ ꯉꯥꯅꯝꯒꯤ ꯁꯤꯗꯗꯤ ꯁꯨꯃꯥꯏꯅ ꯃꯍꯤꯁꯦ ꯑꯗꯨꯝ ꯇꯥꯔꯛꯑꯦ ꯑꯁ ꯃꯅꯝꯗꯤ ꯂꯣꯏꯔꯦ ꯃꯌꯥꯝ ꯁꯥꯠꯂꯦ ꯅꯍꯥꯟꯈꯩ ꯑꯀꯪꯕꯅ ꯇꯧꯕꯗꯨꯒꯅꯦ ꯃꯥꯟꯅꯗꯦꯕ ꯌꯥꯏꯉꯪꯂꯥ ꯑꯀꯪꯕꯒꯤꯅ ꯃꯅꯝꯗꯣ
ꯇꯣꯡꯉꯥꯜꯂꯦ ꯑꯗꯨꯒ ꯁꯤꯒꯤꯗꯤ ꯂꯩꯇ꯭ꯔꯦ ꯁꯤꯗꯤ ꯄꯨꯔꯥ ꯐ꯭ꯔꯦꯁꯅꯦ ꯍꯧꯖꯤꯛ ꯁꯨꯃꯥꯏꯅ ꯂꯩꯔꯦꯀꯣ ꯃꯌꯥꯝ ꯃꯩꯁꯦ ꯌꯥꯝ ꯄꯤꯛꯅ ꯂꯩꯊꯔꯒ ꯇꯞꯅ ꯇꯞꯅ ꯊꯥꯔꯦꯗꯅ ꯃꯩꯗꯣ ꯈ꯭ꯋꯥꯏ ꯄꯤꯛꯄꯗ ꯂꯩꯊꯔꯤꯅꯦ ꯑꯗꯨꯒ ꯃꯈꯥꯗꯥꯡ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯌꯥꯔꯅꯤ ꯍꯥꯏ ꯀꯥꯟꯗ ꯑꯣꯟꯕꯤꯕ ꯑꯗꯣ ꯁꯤ ꯃꯍꯤ ꯃꯌꯥꯝꯗꯣ ꯀꯪꯁꯤꯜꯂꯛꯑꯀꯥꯟꯗ ꯁꯨꯃꯥꯏꯅ ꯇꯧꯋꯤꯀꯣ ꯑꯗꯣ ꯕꯦꯁꯣꯟ ꯄꯥꯛꯅꯝꯗꯗꯤ ꯁꯨꯃꯥꯏꯅ ꯀꯨꯏꯅ ꯊꯝꯕꯒꯤ ꯀꯩꯁꯨ ꯃꯊꯧ ꯇꯥꯗꯦ ꯀꯕꯛ ꯀꯕꯛꯅ ꯑꯗꯨꯝ ꯇꯧꯔꯒ ꯌꯥꯕꯅꯦ ꯑꯗꯣ ꯑꯩꯒꯤ ꯉꯁꯤꯁꯤꯗꯤ ꯉꯥ ꯌꯥꯎꯕꯅꯤꯅ ꯈꯔ ꯀꯨꯏꯅ ꯁꯨꯃꯥꯏꯅ ꯇꯧꯗ꯭ꯔꯒꯗꯤ ꯌꯥꯗꯕꯅꯤ나 ꯈꯔ ꯀꯨꯏꯅ ꯊꯝꯖꯔꯦꯀꯣ ꯃꯈꯥꯗ ꯑꯃꯨꯛ ꯑꯣꯜꯂꯦꯀꯣ ꯃꯌꯥꯝ ꯑꯗꯣ ꯌꯦꯡꯉꯣ ꯉꯁꯥꯏꯒꯤ ꯃꯍꯤ ꯆꯦꯟꯊꯈꯤꯕꯒꯤꯗꯣ ꯉꯥ ꯀꯩꯀꯥꯒꯤ ꯃꯍꯤꯗꯨꯅꯤꯀꯣ ꯌꯥꯔꯛꯄꯒꯤ ꯐꯤꯕꯝ ꯂꯩꯔꯦꯀꯣ ꯃꯌꯥꯝ ꯂꯣꯏꯁꯤꯜꯂꯒꯦ ꯅꯞꯁꯜꯂꯦꯀꯣ ꯌꯥꯝ ꯌꯦꯡꯉꯁꯤꯀꯣ ꯃꯌꯥꯝ ꯐꯦꯁꯁꯨ ꯐꯖꯅ ꯍꯥꯎꯕꯤꯔꯝꯕꯤ ꯀꯔꯤꯅꯣ ꯃꯅꯝꯅ ꯂꯣꯏꯔꯦ ꯃꯤ ꯍꯥꯠꯂꯦꯀꯣ ꯃꯅꯝꯗꯤ ꯃꯤ ꯍꯥꯠꯂꯦ ꯋꯥꯎ ꯃꯤ ꯁꯤꯟꯅꯕ ꯇꯥꯔꯦꯀꯣ ꯋꯥꯎ ꯃꯌꯥꯝ ꯆꯥꯃꯤꯟꯅꯔꯁꯤ ꯂꯥꯛꯑꯣ ꯑꯩꯒꯤ ꯐ꯭ꯔꯣꯖꯟ ꯆꯦꯡꯒꯨꯝꯒ ꯈꯥꯕꯛꯀ ꯉꯥꯅꯝ ꯇꯧꯖꯕꯅꯦ ꯃꯣꯔꯣꯛ ꯑꯇꯦꯛꯄꯒ ꯅꯄꯥꯛꯄꯤ ꯐꯖꯅ ꯍꯥꯞꯆꯔꯒꯀꯣ ꯃꯅꯝꯅ ꯂꯩꯀꯥꯏ ꯄꯜꯂꯥꯂꯦ ꯇꯧꯔꯦ ꯉꯥꯏꯈꯣ ꯑꯝꯇꯪ ꯆꯥꯃꯁꯅ ꯈꯤꯇꯪ ꯍꯥꯏꯗꯣꯛꯑ ꯌꯦꯡꯍꯟꯁꯤꯀꯣ ꯌꯥꯝ ꯊꯤꯅ ꯐꯖꯔꯦꯀꯣ ꯃꯌꯥꯝ ꯁꯤ ꯌꯦꯡꯉꯣ ꯂꯩꯇ꯭ꯔꯦꯈꯤꯇꯪ ꯍꯩꯒꯠꯂꯒ ꯌꯦꯡꯁꯤꯔꯥ ꯃꯌꯥꯝ ꯌꯦꯡꯉꯣ ꯑꯁ ꯋꯥ ꯑꯩ ꯋꯥ ꯉꯥꯡꯖꯔꯔꯣꯏꯀꯣ ꯃꯌꯥꯝ ꯑꯗꯣ ꯉꯥꯗꯨꯅꯦ ꯆꯦꯡꯒꯨꯝꯁꯨ ꯂꯩꯔꯦꯀꯣ ꯍꯧꯖꯤꯛ ꯃꯌꯥꯝ ꯂꯣꯏꯔꯕꯅꯤꯅ ꯌꯦꯟꯕꯒꯤ ꯃꯇꯝ ꯌꯧꯔꯛꯑꯦ ꯑꯗꯨꯅ ꯈꯔ ꯈꯔ ꯈꯥꯏꯗꯣꯛꯑꯒ ꯑꯩ ꯌꯦꯜꯂꯤꯅꯦ ꯑꯗꯣ ꯌꯥꯝ ꯇꯣꯏꯅꯁꯨ ꯆꯥꯕ ꯐꯪꯗꯕꯅꯤꯅꯀꯣ ꯌꯥꯝꯁꯨ ꯍꯥꯎꯕ ꯃꯇꯝꯁꯨ ꯌꯥꯝ ꯆꯪꯕ झꯟझ ꯌꯥꯝ ꯆꯪꯕꯅꯤꯅ ꯈꯔ ꯈꯔ ꯃꯍꯥꯎ ꯌꯦꯡꯃꯤꯟꯅꯅꯕꯅ ꯑꯩ ꯈꯔ ꯈꯔ ꯃꯤ ꯁꯔꯨꯛ ꯈꯔ ꯁꯦꯝꯃ ꯈꯥꯏꯗꯣꯛꯆꯔꯦ ꯑꯗꯨꯗꯨꯒ ꯂꯣꯏꯅ ꯆꯥꯊꯣꯛꯄꯗꯤ ꯄꯥꯝꯃꯨꯕꯅꯤꯅ ꯑꯩ ꯇꯪꯈꯥꯏ ꯑꯃꯗꯤ ꯈꯥꯛꯆꯔꯦꯀꯣ ꯃꯌꯥꯝ ꯍꯌꯦꯡꯂ ꯀꯩꯅꯣꯝ ꯆꯥꯔꯒꯦꯅ ꯑꯗꯣ ꯌꯥꯝ ꯊꯤꯅ ꯍꯥꯎꯈ꯭ꯔꯦꯀꯣ ꯃꯌꯥꯝ ꯁꯤꯒꯤ ꯃꯍꯥꯎꯁꯦ ꯑꯩ ꯍꯥꯏꯗꯅ ꯑꯩ ꯆꯤꯟꯅ ꯍꯥꯏꯕꯅ ꯍꯩꯔꯔꯣꯏꯀꯣ ꯑꯗꯣ ꯑꯔꯦꯝꯕꯁꯤꯡꯗꯨꯅ ꯐꯖꯅ ꯇꯥꯎꯊꯣꯛꯑ ꯊꯝꯖꯔꯦ ꯊꯨꯝꯒ ꯃꯆꯨꯒ ꯇꯣꯠꯂꯒ ꯉꯥꯔꯧ ꯈꯔ ꯑꯃ ꯆꯥꯔꯅꯤ ꯑꯗꯨꯒ ꯈꯔ ꯑꯃꯅ ꯈꯥꯃꯦꯟꯁꯤꯟꯒ ꯊꯣꯡꯖꯔꯛꯀꯦ ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯌꯥꯝꯅ ꯂꯥꯏꯛ ꯁꯦꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯛꯄ ꯑꯃꯗꯤ ꯐꯣꯂꯣ ꯇꯧꯕꯤꯔꯛꯄ ꯀꯃꯦꯟ ꯄꯤꯕꯤꯔꯛꯄ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯩꯅ ꯑꯃꯨꯛꯀ ꯍꯟꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯉꯁꯤꯒꯤꯗꯤ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣ ꯑꯃꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯇꯦꯛꯇ ꯀꯥꯏꯗꯕ ꯄꯨꯟꯅ ꯆꯥꯎꯈꯠꯃꯤꯟꯅꯕ ꯑꯣꯏꯃꯤꯟꯅꯔꯁꯦ ꯕꯥꯏ ꯕꯥꯏ